Imphal ki Khwaimband Keithel Yaona Tampakki Keithel Khudingmakta Ngasi Achouba Protest ama Pangthoknanaba Langba Chatpa Keithel Nupi singna tongba Gari amada Atopa Gari amana Thomjillakpadagi Keithel Fambi Nupi ama Sire aduga Chahi 19 Nupimacha ama Yaona Miwoi Sokle hairi Thoudok asi ngarang Numidang Pung nipalom tarakpada Thoubal Police Station ki manung chanba Wangjing Keithel da thokibani Nupi sing aduna ngasi pangthokadoriba protest aduda sijinagadaba potchai sing lekai da changduna miyamda thiluraga yumda hannanaba amadi Thoubalomda potchai khara thilamnaba makoina tonglakpa ecovan MN01 AS1338 ta tongkhatlaga thongnaba sem saduna Leiringei Tanja aduda Maruti Suzuki XS4 MN05 A5479 asina Thomjillakpadagi Thoudok asida Sokle District Hospital Thoubal da ahanbagi laying chatharaba matung Rims Hospital da refer tawkhre hairi Paw asina hai car aduda tonglakpa miyoi ahum sokpaga loinana car adugi driver su wakhal tadana hauzik Rims Hospital da lakannari maram aduna mahaki maming matha laifamna chingbadi khangba ngamdri laibak thiba Thoudok aduda laikhidrabi Keithel Fambi Nupi adugi maming ningombam ronibala Elias Ichan Chahi 93 kawi mahak singjamai waikom lekai dagini hairi Thoudok aduda soklaba Keithel Fambi Nupi sing adudi Govindagram dagi labuk tongbam inaubi Chahi 93 Kaisamthong dagi tongbram Kiran Bala Chahi 92 Nagamapal dagi Kiran Devi Chahi 93 Wangjing dagi Laishram Santi Devi Bamol Kampu dagi TH Kiran Bala Chahi 95 amasung mahaki Chahi 18 khakta ngairibi machanupi Prithvi Sembini Wangjing dagi Santi di Thoubal District Hospital da layengli hairi aduga ecovan adugi driver Govindagram makhalekai digi labuk tongba Bobin Sharma Chahi 93 apokpa laikhidraba momon susoktuna hospital da laikanari Soklaba sing adugi manungda miyoi ahumdi kharaluna leiri Thoudok asiga mari leinana Thoubal Police na case amasu laukhatkre hairi